ꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯂꯝꯗꯝꯁꯤꯗ ꯅꯧꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯈꯠꯂꯛꯂꯤꯕꯤ ꯑꯗꯨꯒꯨꯝꯂꯕꯤ ꯅꯧꯖꯔꯤꯕꯤ ꯁꯩꯁꯛꯄꯤ ꯑꯃꯈꯛ ꯄꯨꯊꯣꯛꯆꯔꯛꯀꯦ ꯍꯥꯏꯔꯤꯕ ꯁꯩꯁꯛꯄꯤꯁꯤꯒꯤ ꯃꯃꯤꯡ ꯁꯥꯏꯈꯣꯝ ꯂꯝꯖꯤꯡꯂꯩꯃ ꯆꯅꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯥꯏꯈꯣꯝ ꯂꯝꯖꯤꯡꯂꯩꯃ ꯆꯅꯨ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯁꯥꯏꯈꯣꯝ ꯂꯝꯖꯤꯡꯂꯩꯃ ꯆꯅꯨ ꯏꯁꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯩꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯕ ꯍꯥꯏꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯂꯝꯖꯤꯡꯂꯩꯃꯁꯤ ꯑꯩꯈꯣꯏꯒꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯎꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯃꯆꯤꯟ ꯇꯨꯝꯈꯠꯂꯛꯂꯤꯕꯤ ꯃꯩꯇꯩ ꯏꯁꯩ ꯁꯛꯄꯤꯗ ꯅꯧꯔꯤꯕꯤ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯔꯕꯤ ꯑꯗꯨꯒꯨꯝꯂꯕꯤ ꯁꯩꯁꯛꯄꯤ ꯑꯃ ꯑꯣꯏꯅ ꯎꯏ ꯑꯗꯣ ꯍꯥꯏꯔꯤꯁꯤ ꯂꯝꯖꯤꯡꯂꯩꯃꯁꯤ ꯏꯁꯩꯁꯤ ꯈꯛꯇꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯀꯔꯤ ꯂꯝꯗꯗꯤ ꯈꯣꯡꯗꯥꯕꯤꯕꯒꯦ ꯇꯝꯕꯤ ꯑꯩꯁꯦ ꯏꯁꯩꯒꯤ ꯂꯝꯗꯁꯨ ꯈꯣꯡꯗꯥꯏ ꯅꯥꯠ ꯁꯪꯀꯤꯔꯇꯟ ꯃꯩꯇꯩ ꯏꯁꯩ ꯈꯣꯡꯗꯣꯛꯄꯒꯤ ꯏꯁꯩ ꯑꯗꯒꯤ ꯐꯣꯛ ꯁꯣꯡ ꯈꯨꯅꯨꯡ ꯏꯁꯩ ꯑꯗꯒꯤ ꯃꯣꯏꯔꯥꯡ ꯁꯥꯏ ꯁꯤꯒꯨꯝꯕꯁꯨ ꯑꯩ ꯇꯧꯖꯩ ꯑꯗꯨꯒ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯊꯥꯡ ꯇꯥꯁꯤꯁꯨ ꯑꯩ ꯇꯧꯖꯩ ꯏꯁꯩ ꯖꯒꯣꯏ ꯑꯗꯒꯤ ꯊꯤꯌꯦꯇꯔ ꯗ꯭ꯔꯃꯥ ꯑꯅꯝꯕ ꯑꯩ ꯑꯗꯨꯝ ꯐꯤꯂꯝꯅꯆꯤꯡꯕ ꯑꯩ ꯑꯗꯨꯝ ꯇꯧꯖꯩ ꯑꯗꯨꯗꯤ ꯏꯁꯥꯁꯤ ꯃꯜꯇꯤ ꯇꯦꯂꯦꯟ ꯂꯩꯔꯦꯅ ꯑꯩ ꯂꯧꯖꯔꯒꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯕꯗ ꯂꯝꯖꯤꯡꯂꯩꯃꯁꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯑꯃ ꯑꯣꯏꯅ ꯎꯏ ꯆꯍꯤ ꯄꯪꯌꯥꯝ ꯌꯥꯝꯃꯝꯈꯤꯔꯣꯏꯅ ꯈꯜꯂꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯤ ꯑꯩ ꯆꯍꯤ 20 ꯁꯨꯖꯔꯦ 21 ꯆꯪꯉꯛꯄꯅꯤ ꯑꯣ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕꯤ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯕꯁꯤ ꯆꯍꯤ ꯅꯧꯔꯤꯕꯤꯁꯤꯅ ꯌꯥꯝꯅ ꯈꯣꯡꯗꯥꯕꯤꯔꯝꯕ ꯑꯗꯒꯤ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯕꯤꯕ ꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯂꯧꯖꯩ ꯑꯗꯨ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯗꯒꯤꯒ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒꯤ ꯂꯝꯗꯒ ꯈꯣꯡꯗꯥꯕꯤꯒꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠꯁ ꯑꯗꯒꯤ ꯍꯥꯏꯔꯤꯕ ꯃꯈꯜ ꯃꯈꯜꯒꯤ ꯏꯁꯩꯁꯤꯡꯗꯣ ꯁꯛꯏꯕꯁꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥꯗꯒꯤ ꯈꯣꯡꯗꯥꯕꯤꯕ ꯑꯩꯅ ꯃꯥꯔꯁꯦꯜ ꯑꯥꯔꯠ ꯇꯧꯔꯛꯄꯁꯦ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯩꯁꯤ ꯂꯣꯏꯅꯖꯔꯛꯑꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯑꯩꯒꯤ ꯕꯕꯥ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯁꯥꯏꯈꯣꯝ ꯗꯦꯕꯦꯟ ꯃꯉꯥꯡ ꯃꯌꯥꯝꯅ ꯑꯋꯥꯡꯕ ꯍꯥꯏꯔꯒꯁꯨ ꯈꯪꯕꯤ ꯑꯩ ꯕꯕꯥꯁꯦ ꯊꯥꯡ ꯇꯥꯒꯤ ꯑꯣꯖꯥꯅꯤ ꯑꯗꯨꯅ ꯕꯕꯥꯁꯤꯒꯤ ꯃꯈꯥꯗ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯌꯨꯝꯗ ꯃꯥꯔꯁꯦꯜ ꯑꯥꯔꯠꯀꯤ ꯊꯥꯡ ꯇꯥꯁꯤꯅ ꯑꯃ ꯇꯝꯃꯝꯃꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯑꯉꯥꯡ ꯍꯦꯛ ꯑꯣꯏꯔꯤꯉꯩꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯊꯥꯡ ꯇꯥꯁꯦ ꯇꯧꯔꯛꯑꯦ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯆꯩꯕꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯑꯗꯨꯝꯕꯁꯦ ꯑꯩ ꯑꯗꯨꯝ ꯁꯥꯟꯅꯖꯔꯛꯑꯦ ꯑꯗꯨꯒ ꯊꯥꯡ ꯇꯥꯒꯤ ꯂꯝꯁꯤꯗ CCRTꯒꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯌꯪ ꯇꯦꯂꯦꯟ ꯁ꯭ꯀꯣꯂꯔꯁꯤꯞ ꯍꯥꯏꯔꯤꯕꯁꯤꯁꯨ ꯑꯩ ꯊꯥꯡ ꯇꯥꯒꯤ ꯃꯈꯥꯁꯤꯗ ꯕꯕꯥꯒꯤ ꯃꯈꯥꯗ ꯑꯩ ꯐꯪꯖꯔꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯝꯖꯔꯤꯕ ꯕꯤꯗ꯭ꯌꯥ ꯇꯝꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯥꯅ ꯄꯥꯝꯖꯕ ꯕꯤꯗ꯭ꯌꯥꯁꯤꯅ ꯀꯔꯤꯅꯦꯅ ꯀꯔꯝ ꯃꯥꯏꯀꯩꯗ ꯍꯦꯟꯅ ꯏꯟꯒꯦꯅ ꯈꯟꯕꯤꯒꯦ ꯄꯨꯟꯁꯤꯒꯤ ꯂꯥꯏꯐꯀꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯁꯤꯡꯁꯤꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯏꯁꯩꯒ ꯊꯥꯡ ꯇꯥꯒꯅꯤ ꯑꯗ ꯊꯥꯡ ꯇꯥꯁꯤꯅ ꯑꯃꯔꯣꯝꯗ ꯈꯤꯇꯪ ꯊꯝꯈ꯭ꯔꯒ ꯑꯩꯅ ꯑꯁꯦꯡꯕ ꯃꯦꯟ ꯑꯣꯏꯅ ꯆꯠꯆꯒꯦ ꯈꯟꯖꯕꯗꯤ ꯏꯁꯩꯁꯦ ꯏꯁꯩꯂꯣꯝꯗ ꯆꯠꯆꯒꯦꯅ ꯈꯟꯖꯩ ꯑꯗꯨ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏ ꯂꯝꯖꯤꯡꯂꯩꯃꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯁꯤ ꯌꯥꯝꯅ ꯐꯅ ꯁꯤꯒꯨꯝꯕ ꯀꯂꯥꯒꯤ ꯂꯝꯁꯤꯗ ꯃꯆꯥ ꯁꯨꯅ ꯂꯩꯔꯕ ꯏꯃꯨꯡ ꯑꯃꯈꯛꯇ ꯍꯧꯔꯛꯄꯒꯤ ꯁꯥꯐꯣꯡꯉꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯈꯛ ꯅꯠꯇꯅ ꯅꯨꯡꯉꯥꯏꯕꯁꯤꯒꯤ ꯃꯔꯛꯁꯤꯗ ꯏꯁꯩ ꯑꯃꯈꯛꯇꯪ ꯃꯇꯦꯛ ꯑꯃꯇꯪ ꯇꯥꯁꯤ
ꯌꯥꯝ ꯐꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯂꯝꯖꯤꯡꯂꯩꯃꯒꯤ ꯏꯁꯩꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯁꯩꯁꯛ ꯍꯥꯏꯗꯤ ꯃꯌꯦꯛ ꯏꯁꯩꯒꯤ ꯃꯌꯦꯛꯇ ꯍꯥꯏꯗꯤ ꯏꯁꯩꯗꯨꯗꯤ ꯐꯣꯛ ꯑꯔꯤꯕꯗꯤ ꯃꯥꯟꯕ ꯑꯗꯨꯒ ꯏꯁꯩꯒꯤ ꯃꯌꯦꯛꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯁꯜꯂꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯖꯦꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯃꯔꯤ ꯌꯥꯝ ꯂꯩꯅꯕ ꯏꯁꯩ ꯃꯌꯦꯛꯁꯤ ꯁꯨꯝ ꯁꯛꯄꯤꯔꯛꯑꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯅꯩ ꯑꯩꯅꯁꯨ ꯍꯥꯏꯖꯔꯤꯁꯤꯅꯦ ꯑꯗꯣ ꯃꯁꯤꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯡꯁꯤꯅ ꯀꯅꯥꯅ ꯏꯕꯤꯕꯅꯣ ꯀꯗꯥꯏꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕꯤꯅꯣ ꯑꯩꯒꯤ ꯏꯁꯩꯁꯦ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯛꯆꯈꯤꯕ ꯑꯩꯒꯤ ꯃꯩꯇꯩ ꯄꯨꯌꯥ ꯍꯥꯏꯔꯤꯕ ꯏꯁꯩꯁꯤꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯍꯦꯛ ꯄꯣꯛꯃꯤꯟꯅꯖꯕ ꯑꯩꯒꯤ ꯏꯕꯨꯡꯁꯤ ꯗꯥꯟꯁꯔꯅꯤ ꯁꯥꯏꯈꯣꯝ ꯆꯤꯡꯂꯦꯝꯕ ꯃꯉꯥꯡꯅ ꯑꯗ ꯃꯥꯒꯤ ꯍꯦꯛ ꯄꯤꯅꯖꯕ ꯑꯩꯒꯤ ꯏꯕꯨꯡ ꯀꯥꯃꯩꯀꯥꯏꯗꯒꯤ ꯆꯤꯡꯈꯩ ꯑꯔꯥꯝꯕꯝ ꯆꯤꯡꯈꯩꯅ ꯑꯩꯒꯤ ꯏꯕꯨꯡꯁꯤꯅ ꯏꯕꯤꯔꯛꯄꯅꯦ ꯑꯗꯒꯤ ꯀꯛꯋꯥꯗꯒꯤ ꯁꯤꯡꯖꯃꯩ ꯀꯛꯋꯥꯗꯒꯤ ꯗꯥ ꯒꯨꯅꯟꯖꯣꯏꯒ ꯃꯕꯥꯅꯤꯅ ꯏꯕꯤꯔꯛꯑꯒ ꯌꯥꯝꯅ ꯋꯥꯅ ꯏꯁꯩꯁꯤ ꯍꯣꯠꯅꯕꯤꯕꯅꯦ ꯑꯗꯒꯤ ꯃꯤꯌꯥꯟ ꯆꯖꯤꯛꯅ ꯑꯩꯅ ꯑꯅꯤꯁꯨꯕ ꯅꯝꯖꯈꯤꯕꯁꯤꯅ ꯏꯅꯥꯎ ꯍꯩꯗ꯭ꯔꯣꯝꯅ ꯉꯥꯏꯔꯥꯡꯕꯝꯗꯒꯤ ꯃꯥꯅ ꯏꯕꯤꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯇꯣꯝꯕ ꯃꯈꯥ ꯇꯥꯔꯛꯄ ꯏꯁꯩꯁꯤꯡꯁꯤꯗꯤ ꯖꯣꯏ ꯂꯨꯋꯥꯡ ꯍꯥꯏꯔꯤꯕ ꯀꯀꯥꯁꯤꯅ ꯃꯈꯥ ꯇꯥꯅ ꯅꯝꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕ ꯏꯁꯩꯁꯤꯅ ꯁꯛꯆꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯌꯥꯝ ꯅꯧꯔꯤꯕ ꯏꯁꯩ ꯑꯃꯈꯛꯇꯪꯒ ꯈꯨꯗꯣꯜ ꯇꯧꯕꯤꯌꯨꯅꯦ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯧꯅ ꯃꯤꯌꯥꯝꯗ ꯐꯣꯡꯈꯤꯕ ꯏꯁꯩ ꯑꯃꯈꯛꯇꯪ ꯑꯩꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯛꯆꯈꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯗꯥ ꯆꯤꯡꯈꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯡ ꯗꯥ ꯒꯨꯅꯟꯖꯣꯏ ꯃꯈꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯈꯤꯕ ꯑꯩꯒꯤ ꯃꯩꯇꯩ ꯄꯨꯌꯥ ꯍꯥꯏꯔꯤꯕ ꯏꯁꯩꯁꯦ ꯑꯣꯏꯅ ꯁꯛꯆꯕꯅꯤ ꯃꯩꯇꯩ ꯄꯨꯌꯥ ꯃꯥꯡꯐꯗꯦ ꯃꯩꯇꯩ ꯄꯨꯌꯥ ꯃꯥꯡꯐꯗꯦ ꯇꯣꯡꯂꯝ ꯆꯠꯄꯨ ꯇꯥꯛꯂꯤꯕ ꯃꯥꯡꯂꯝ ꯆꯠꯄꯨ ꯈꯪꯂꯤꯕ ꯑꯆꯝꯕ ꯅꯠꯇꯦ ꯄꯨꯌꯥꯁꯦ ꯃꯥꯡꯂꯝ ꯆꯠꯄꯨ ꯈꯪꯂꯤꯕ ꯆꯤꯡꯉꯨ ꯃꯩꯆꯧꯁꯤꯡꯅ ꯏꯕꯤꯔꯝꯕ ꯈꯨꯌꯦꯛꯅꯤ ꯆꯤꯡꯉꯨ ꯃꯩꯆꯧꯁꯤꯡꯅ ꯏꯕꯤꯔꯝꯕ ꯈꯨꯌꯦꯛꯅꯤ ꯃꯥꯡꯐꯗ꯭ꯔꯕ ꯂꯥꯏꯌꯦꯛꯅꯤ ꯃꯨꯠꯐꯗ꯭ꯔꯕ ꯃꯌꯦꯛꯅꯤ ꯃꯥꯡꯐꯗ꯭ꯔꯕ ꯂꯥꯏꯌꯦꯛꯅꯤ ꯃꯨꯠꯐꯗ꯭ꯔꯕ ꯃꯌꯦꯛꯅꯤ ꯀꯪꯂꯩ ꯆꯥꯊꯃꯣꯏꯗ ꯁꯨꯗꯨꯅ ꯂꯩꯔꯕ ꯈꯨꯌꯦꯛꯅꯤ ꯀꯪꯂꯩ ꯆꯥꯊꯃꯣꯏꯗ ꯁꯨꯗꯨꯅ ꯂꯩꯔꯕ ꯈꯨꯌꯦꯛꯅꯤ ꯌꯥꯝ ꯐꯖꯈ꯭रे ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯌꯦꯛꯁꯤꯡꯁꯦ ꯑꯩꯈꯣই ꯑꯏꯕꯅ ꯁꯛꯍꯟꯅꯤꯡꯗꯅ ꯃꯁꯤ ꯏꯁꯩꯁꯦ ꯁꯛꯎ ꯈꯣꯠꯂꯨ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯁꯤꯒꯨꯝꯕ ꯃꯌꯦꯛꯁꯤꯡꯁꯤ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝꯗ ꯈꯤꯇꯪ ꯃꯦꯁꯦꯖ ꯄꯤꯕꯒꯨꯝꯕꯒꯤ ꯃꯑꯣꯡꯒꯤ ꯏꯊꯤꯜ ꯑꯃ ꯐꯥꯎꯕꯤꯗꯅ ꯁꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯤ ꯑꯩ ꯁꯤꯒꯤ ꯃꯌꯦꯛꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯔꯝꯗꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯁꯤꯗ ꯀ꯭ꯂꯥꯁꯤꯀꯦꯜ ꯂꯣꯝꯗ ꯖꯤꯛꯖꯥꯛ ꯌꯥꯝꯅ ꯆꯠꯈꯤꯕꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯤ ꯂꯝꯗ ꯏꯆꯦ ꯏꯕꯨꯡꯁꯤꯡꯅ ꯐꯣꯛꯁꯣꯡꯗ ꯁꯨꯃꯥꯏꯅ ꯈꯩꯊꯥꯔꯒ ꯁꯛꯂꯛꯄꯁꯨ ꯃꯌꯥꯝ ꯑꯃ ꯑꯩ ꯊꯦꯡꯅꯖꯩ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯅꯁꯨ ꯁꯤꯒꯤ ꯂꯝꯁꯤꯗ ꯐ꯭ꯌꯨꯖꯟꯗ ꯁꯨꯃꯥꯏꯅ ꯁꯛꯄꯁꯦ ꯑꯩ ꯃꯣꯏꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯁꯛꯆꯕꯗꯤ ꯔꯥꯏꯇꯔꯅ ꯄꯤꯕꯤꯔꯛꯄ ꯃꯌꯦꯛꯁꯦ ꯔꯥꯏꯇꯔꯁꯤꯡꯒꯤ ꯑꯄꯥꯝꯕ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯈꯟꯖꯔꯒ ꯁꯛꯆꯕꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯛꯇꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯑꯗꯒꯤ ꯏꯁꯩ ꯃꯌꯦꯛꯁꯦ ꯄꯤꯕꯤꯔꯛꯄ ꯏꯁꯨꯔ ꯄꯥꯟꯕꯤꯔꯛꯄ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯄꯨꯟꯁꯤꯟꯅꯖꯔꯒ ꯁꯨꯃꯥꯏꯅ ꯅꯝꯖꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯆꯠꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯑꯃꯒ ꯇꯤꯟꯅꯕ ꯌꯥꯗꯕ ꯄꯨꯟꯁꯤꯟꯅꯕ ꯌꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯀ ꯍꯥꯏꯕꯒꯤ ꯌꯥꯝ ꯋꯥꯅꯔꯤꯕ ꯃꯇꯥꯡꯁꯤꯗ ꯁꯣꯝꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯗ ꯃꯦꯁꯦꯖ ꯄꯤꯕ ꯃꯌꯥꯝꯗ ꯏꯊꯤꯜ ꯄꯤꯕ ꯚꯥꯕꯣꯛꯇꯀꯣ ꯑꯗꯨꯒꯨꯝꯕ ꯃꯈꯜꯒꯤ ꯏꯁꯩ ꯁꯛꯄꯤꯔꯛꯄꯁꯤꯅꯦ ꯃꯌꯥꯝꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯔꯤꯕ ꯁꯤ ꯀꯥꯎꯕ ꯌꯥꯗ꯭ꯔꯤꯕ ꯃꯌꯥꯝꯗꯒꯤ ꯇꯣꯞ ꯇꯣꯞꯄꯤ ꯍꯥꯏꯅ ꯋꯥꯔꯤꯅꯔꯤꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯏꯁꯩ ꯑꯃꯇꯪꯒ ꯈꯨꯗꯣꯜ ꯇꯧꯕꯤꯌꯨ ꯃꯤꯌꯥꯟ ꯆꯖꯤꯛ ꯆꯥꯔꯤꯉꯩ ꯌꯨꯝꯗꯥꯡꯕꯩ ꯊꯧꯖꯥꯜ ꯉꯥꯏꯔꯤꯉꯩ ꯃꯩꯇꯩ ꯆꯥꯛꯁꯥ ꯀꯧꯈ꯭ꯔꯦ ꯃꯃꯤ ꯁꯥꯝꯂꯦ ꯀꯪꯂꯩꯄꯥꯛ
miyan chajik chari ngai dang bai thau jan ngai ri ngai Meitei chaksa kau khri mami shamle kang lei pa ha khom don mai ro bi si na yan si mayan si ha khom don mai ro bi si na yan si mayan si miyan chajik chari ngai dang bai thau jan ngai ngai Meitei chaksa kau khri mami shamle kang lei pa miyan lai ning lo ro bai mi pal tang le du ngasi di yong ge tan yen tau du na sin mi ta mi khna le shambal na hawai matun sar ha khom don mai ro bi chi na yan chi mayan si ꯐꯖꯈ꯭ꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯂꯝꯖꯤꯡꯂꯩꯃꯅ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯔꯗ ꯑꯣꯏꯔꯁꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯍꯟꯕꯤꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯜꯒꯤ ꯏꯁꯩ ꯄꯨꯊꯣꯛꯄꯤꯗꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕꯤꯕ ꯍꯟꯊꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯃꯇꯨꯡꯗꯁꯨ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕꯤ ꯑꯣꯏꯕꯤꯌꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯁꯛ ꯁꯣꯟꯅꯕ ꯑꯗꯨꯒꯨꯝꯂꯕ ꯃꯈꯜꯒꯤ ꯏꯁꯩ ꯁꯛꯄꯤ ꯑꯃ ꯑꯣꯏꯕ ꯉꯝꯕꯤꯌꯨ ꯃꯇꯥꯡ ꯑꯁꯤꯅ ꯂꯝꯖꯤꯡꯂꯩꯃꯕꯨ ꯍꯟꯊꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯑꯩ ꯊꯥ ꯑꯃ ꯁꯦ ꯑꯩꯅ ꯍꯟꯗꯛ ꯋꯥꯔꯛꯁꯣꯞ ꯇꯧꯔꯨꯕꯒꯤ ꯗꯥꯏꯂꯣꯛ ꯂꯥꯎꯅꯕꯒꯤ ꯈꯅꯥꯎꯁꯦ ꯄꯨꯡꯇꯥ ꯇꯥꯈꯤꯕ ꯃꯇꯝ ꯑꯣꯏꯕꯒꯤꯅꯦ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯑꯩ ꯐꯖꯅ ꯄꯔꯐꯣꯔꯃꯦꯟꯁ ꯄꯤꯕ ꯉꯝꯖꯗ꯭ꯔꯦ ꯃꯔꯝꯗꯤ ꯈꯅꯥꯎꯁꯦ ꯁꯤꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯅ ꯁꯥꯏꯈꯣꯝ ꯂꯝꯖꯤꯡꯂꯩꯃ ꯆꯅꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯄꯣꯛꯅꯅ ꯍꯥꯏꯖꯔꯤ